ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯟꯇꯤ ꯑꯁꯥꯎ ꯑꯔꯝ ꯌꯥꯝꯅ ꯀꯥꯕꯤ, ꯇꯨꯡꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯊꯗꯕꯤ, ꯃꯥꯅ ꯇꯧꯕ ꯊꯕꯛꯅ ꯆꯨꯝꯃꯦ ꯈꯟꯖꯕ, ꯃꯄꯨꯔꯣꯏꯕꯕꯨ ꯃꯣꯔꯥꯗ ꯐꯝꯗꯨꯅ ꯂꯩꯍꯟꯅꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯄꯤꯁꯛꯇꯤ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯁꯥꯟꯇꯤꯅ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯥꯟꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯗꯤ ꯇꯁꯦꯡꯅ ꯃꯣꯔꯥꯗ ꯐꯝꯗꯦꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯄꯨꯈ꯭ꯔꯤꯗ ꯐꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯖꯔꯒꯦꯅ ꯂꯩꯔꯕ ꯃꯤꯗꯥꯅꯤ꯫ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯁꯥꯟꯇꯤꯒꯤ ꯅꯨꯄꯥ ꯄꯤꯁꯛ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃ ꯅꯥꯕꯗꯒꯤ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯁꯥꯟꯇꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯄꯤꯁꯛꯀꯤ ꯅꯥꯀꯜꯗ ꯐꯝꯅ ꯐꯝꯅ ꯎꯏꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯈꯞ ꯈꯞ ꯍꯦꯛ ꯆꯤꯡꯉꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯅ "ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕꯗꯤ ꯅꯪꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯅꯤꯡꯊꯤꯅ ꯇꯨꯝꯂꯨꯕ ꯌꯥꯗ꯭ꯔꯕ꯭ꯔꯩꯃꯤ? ꯑꯅꯥꯕꯩꯒꯤ ꯅꯥꯀꯜꯁꯤꯗ ꯐꯝꯖꯤꯜꯂꯤꯔꯒ ꯈꯞ ꯈꯞ ꯆꯤꯡꯂꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯅꯪꯅ ꯎꯏꯕꯗ ꯍꯥꯏꯊꯔꯛꯂꯕꯗꯤ ꯑꯩꯁꯤ ꯈꯨꯗꯛꯇ ꯁꯤꯕꯁꯨ ꯈꯪꯗꯦ, ꯅꯁꯥ ꯈꯨꯆꯥꯎꯗꯨꯒ ꯏꯔꯣꯏ ꯊꯔꯨꯕꯤ ꯃꯥꯟꯕꯤꯁꯤꯗꯤ." "ꯃꯈꯣꯏ ꯃꯄꯥ ꯇꯨꯝꯅꯤꯡꯕ ꯅꯠꯇꯦꯗ, ꯁꯨꯝ ꯐꯝꯕꯁꯤꯗ ꯎꯏꯅꯤꯡꯂꯛꯄꯅꯤ, ꯎꯏꯔꯔꯣꯏꯗ ꯍꯧꯖꯤꯛꯇꯤ, ꯃꯤꯠꯀ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯉꯤ ꯃꯈꯣꯏ ꯃꯄꯥꯅ ꯆꯩꯔꯛꯄꯁꯤꯗ." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯧꯗꯨꯝ ꯉꯥꯏꯍꯥꯛ ꯇꯧꯖꯔꯨ, ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯄꯣꯊꯥꯒꯦꯀꯣ꯫ ꯅꯣꯏ ꯅꯅꯤ ꯅꯃꯧ ꯅꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯤ ꯅꯥꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ, ꯅꯥꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯃꯦꯟ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯅꯥꯕ ꯐꯪꯗ꯭ꯔꯦꯕ ꯑꯩꯁꯦ꯫ ꯋꯥꯁꯤꯁꯨ ꯈꯤꯇꯪ ꯁꯥꯡꯅ ꯍꯦꯛ ꯉꯥꯡꯕ ꯉꯝꯗꯦꯗ." "ꯃꯈꯣꯏ ꯃꯄꯥ, ꯅꯁꯥꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯈꯗꯥꯡꯗꯣ ꯉꯥꯏꯍꯥꯛꯇꯁꯨ ꯅꯣꯡꯃ ꯂꯦꯞꯄꯤꯌꯨ꯫ ꯏꯁꯩ ꯁꯛꯄ ꯃꯤꯒꯤ ꯍꯧꯅꯕꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯕꯁꯤꯐꯥꯎ ꯆꯩ ꯉꯥꯡꯕꯗꯤ ꯍꯟꯗꯦꯀꯣ, ꯀꯔꯤ ꯍꯅꯨꯕꯅꯣ ꯈꯪꯗꯦ." "ꯍꯩ ꯄꯣꯊꯤꯕꯤ, ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯕ ꯅꯃꯥꯏꯗꯨ ꯑꯃꯨꯛꯇ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯣ." ꯁꯥꯟꯇꯤ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯅꯝꯊꯤꯕ ꯅꯪꯒꯤ ꯅꯥꯀꯜꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯂꯩꯖꯅꯤꯡꯕꯗꯣ ꯃꯉꯥꯏꯔꯦꯕ꯫ ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯩꯇꯕ ꯌꯥꯗꯕꯒꯤ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯑꯩꯅ ꯍꯦꯛ ꯍꯨꯠꯇ ꯂꯩꯊꯣꯛꯄꯗ ꯃꯁꯤꯗ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯃꯥꯟꯕꯤ ꯃꯧꯅꯥꯎ ꯑꯃ ꯂꯩꯔꯤꯁꯤꯅ ꯍꯨꯠ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯂꯒ ꯊꯕꯛ ꯐꯕꯤ ꯁꯥꯔꯝꯗꯧꯔꯤꯕ꯫ ꯑꯩꯅ ꯃꯔꯝꯆꯠ ꯃꯨꯟꯅ ꯈꯪꯂꯕ ꯃꯧꯅꯤ ꯃꯁꯤ." "ꯍꯩ ꯀꯔꯤꯅꯣ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤꯕꯗꯨꯅ? ꯑꯩ ꯁꯤꯕꯒꯤ ꯅꯨꯃꯤꯠ ꯄꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯅꯪ?" "ꯍꯦꯔꯥ ꯅꯨꯄꯥ, ꯆꯨꯝꯅ ꯀꯔꯤꯅꯣꯃ ꯁꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯃꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯚꯥꯞ ꯐꯕꯤꯔꯤꯕꯁꯤꯕꯨ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯄꯤꯒꯤꯔꯥꯏꯃꯤ, ꯅꯕꯨꯀꯥꯗꯣ ꯈꯪꯐꯠ ꯍꯦꯛꯇ ꯐꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ." "ꯑꯩ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯗ꯫ ꯃꯤꯠꯁꯤ ꯁꯨꯝ ꯄꯥꯡꯗꯅ ꯂꯩꯔꯕꯗꯤ ꯑꯩ ꯃꯤꯍꯨꯜꯁꯦ ꯄꯣꯛꯈꯥꯏꯗꯅ ꯁꯤꯕꯁꯨ ꯈꯪꯗꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯅꯅꯥꯏꯕꯨ ꯄꯥꯛ ꯂꯧꯁꯤꯟꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯏ ꯌꯨꯝꯁꯤꯗꯒ ꯀꯨꯏꯅ ꯂꯩꯖꯅꯤꯡꯗ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯍꯦ ꯄ꯭ꯔꯚꯨ." "ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯐꯝꯖꯤꯜꯂꯛꯄꯁꯤꯗ ꯈ꯭ꯋꯥꯡꯁꯤꯁꯨ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯅꯨꯕꯁꯦ ꯇꯨꯝꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯑꯅꯥꯕ ꯍꯪꯕ ꯃꯤꯒ ꯑꯃꯠꯇ ꯂꯥꯛꯇꯦꯃꯤ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯃ ꯆꯠꯈꯤꯕꯒ ꯑꯃ ꯍꯦꯛꯇ ꯂꯥꯛꯄꯅꯤ, ꯉꯥꯏꯗ ꯉꯥꯏꯔꯁꯨ ꯁꯤꯗꯤ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯑꯣꯏꯗꯕꯅꯤ꯫ ꯑꯅꯥꯕ ꯍꯪꯕ ꯃꯤ ꯂꯥꯛꯄꯗꯣ ꯑꯩꯒ ꯍꯦꯛ ꯎꯅꯍꯧꯗ꯭ꯔꯗꯤ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯃꯀꯨ ꯅꯤꯡꯕꯤ ꯁꯥꯗꯅ ꯁꯦꯕꯥ ꯁꯦꯕꯤ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯃꯤꯅ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯃꯥꯅ ꯍꯦꯛꯇ ꯂꯧꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯐꯝꯖꯤꯜꯂꯕꯅꯤꯅ ꯑꯩꯁꯨ ꯋꯥꯔꯦ꯫ ꯄꯣꯠꯐꯝ ꯐꯥꯎꯗ ꯆꯠꯂꯒ ꯀꯣꯡ ꯃꯇꯞ ꯐꯖꯕ ꯑꯝꯇ ꯐꯠ ꯁꯥꯏꯍꯧꯔꯨꯕꯅ ꯐꯅꯤ ꯑꯩꯁꯦ." ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯏ꯫ "ꯍꯩ ꯏꯟꯗꯨ, ꯏꯆꯦꯒꯤ ꯀꯣꯡ ꯃꯇꯞ ꯐꯖꯕꯗꯣ ꯑꯃꯠꯇ ꯊꯨꯅ ꯁꯦꯝꯂꯧꯍꯩ꯫ ꯅꯣꯡꯃꯒꯤ ꯀꯣꯡ ꯃꯇꯞ ꯑꯃ ꯆꯥꯕꯁꯦ ꯁꯨꯝ ꯂꯝꯗꯝꯅꯈ꯭ꯔꯕꯅꯤꯅ ꯆꯥꯔꯣꯏ ꯍꯥꯏꯕꯁꯤ ꯍꯦꯛ ꯉꯝꯗꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯦ ꯁꯣꯝꯗ ꯂꯩꯔꯤꯁꯦ." "ꯀꯗꯥꯏ ꯀꯗꯥꯏ?" "ꯏꯆꯦ ꯁꯥꯟꯇꯤ, ꯑꯣꯖꯥꯗꯨꯕꯨ ꯃꯁꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯦꯅꯦ? ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯑꯣꯖꯥꯒꯤ ꯌꯨꯝ ꯍꯪꯕ ꯂꯥꯛꯄ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ? ꯑꯩꯗꯤ ꯈꯣꯏꯗꯧꯕꯨ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯌꯨꯝꯗ ꯄꯪꯍꯪꯗ ꯍꯪꯉꯤ, ꯄꯣꯠꯇꯤ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯏꯟꯗꯨ,
ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯣꯖꯥꯁꯤ ꯍꯟꯗꯛꯇꯤ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯍꯦꯛ ꯇꯧꯔꯨꯕ ꯀꯧꯕꯅꯤꯅꯅꯦ, ꯅꯪ ꯑꯣꯖꯥꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯒ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯦꯁꯦ ꯊꯨꯟ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯣꯖꯥꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯄꯨꯛꯅꯤꯡꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯗꯩꯁꯤ꯫ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯕꯨꯛ ꯃꯔꯥ ꯇꯥꯛꯈ꯭ꯔꯕ ꯃꯤꯌꯥꯝꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯣꯖꯥꯗꯣ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯎꯖꯕꯅꯤꯗꯣ꯫ ꯈꯪꯗ꯭ꯔꯦ ꯏꯟꯗꯨ, ꯂꯨ ꯇꯣꯡꯅ ꯁꯥꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡ, ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯁꯤꯜꯂꯤꯕ ꯃꯈꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯏ, ꯎꯟꯁꯥ ꯁꯨꯝ ꯈꯨꯏꯖꯤꯜꯂꯛꯏꯗꯣ꯫ ꯏꯆꯦ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯅꯦ ꯇꯥꯅ ꯐꯝ ꯈꯣꯠꯂꯥꯎꯁꯤ꯫ ꯏꯆꯦ ꯍꯣꯏꯗ ꯑꯣꯖꯥ ꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯃꯤꯗꯣ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯍꯥꯟꯅ ꯆꯪꯂꯛꯂꯒ ꯌꯨꯝ ꯍꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯦ ꯇꯥꯅ ꯐꯝꯂꯒ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤ꯫ ꯀꯣꯡ-ꯀ꯭ꯋꯥ ꯃꯇꯞ ꯑꯃꯒ ꯁꯦꯝꯂꯛꯀꯦ꯫ ꯑꯣꯖꯥꯅ ꯁꯛꯄ ꯏꯁꯩꯗꯣ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ, ꯄꯥꯝꯃꯨꯏꯗ ꯑꯣꯖꯥꯗꯣ꯫ ꯁꯥꯟꯇꯤꯁꯨ ꯉꯥꯏꯍꯥꯛ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯩ꯫ ꯁꯣꯝꯗꯅ ꯁꯥꯟꯇꯤ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯆꯪꯂꯛꯇꯨꯅ, "ꯏꯅꯝꯃ, ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯄꯤꯁꯛ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ?" ꯃꯥꯂꯥꯅ, "ꯃꯥꯅꯤ ꯃꯥꯅꯤ, ꯌꯨꯝꯁꯤ ꯑꯣꯖꯥ ꯄꯤꯁꯛꯀꯤ ꯌꯨꯝꯅꯤ꯫ ꯏꯅꯝꯃ, ꯑꯣꯖꯥꯕꯨ ꯃꯁꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯑꯣꯖꯥ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯒꯤ ꯑꯣꯖꯥꯕు ꯀꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ." ꯃꯥꯂꯥꯅ, "ꯍꯩꯃ ꯍꯩꯃ, ꯕꯥꯖꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯔꯦꯀꯣ? ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯁꯣꯝꯗ ꯆꯪꯁꯤ꯫ ꯏꯕꯨꯡꯉꯣ, ꯈꯣꯡꯎꯞꯀꯥꯗꯣ ꯂꯧꯊꯣꯛꯂꯨꯔꯅꯨꯗ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯂꯩꯅꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪ ꯑꯣꯖꯥꯒ ꯉꯥꯏꯍꯥꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯦꯛ ꯁꯥꯟꯅꯧꯁꯤ, ꯅꯣꯏ ꯎꯔꯒ ꯈꯔ ꯍꯔꯥꯎꯖꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒ ꯃꯥꯂꯥꯅ ꯄꯤꯁꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯀꯥꯗꯨ ꯇꯅꯥꯟ ꯇꯅꯥꯟ, ꯐꯝꯐꯝ ꯆꯥꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝꯃꯤ꯫ ꯑꯅꯥꯕ ꯍꯪꯕ ꯃꯤ ꯂꯥꯛꯄ ꯇꯣꯏꯃꯟꯕ ꯑꯁꯤꯗ ꯍꯥꯟꯅꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯥꯂꯥ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯕꯥꯖꯤ, ꯍꯣ ꯕꯥꯖꯤ, ꯃꯤꯠꯁꯤ ꯑꯃꯨꯛꯇ ꯇꯞꯅ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ꯫ ꯕꯥꯖꯤꯒꯤ ꯑꯉꯥꯡ ꯈꯔ ꯂꯥꯛꯏꯌꯦ." ꯄꯤꯁꯛꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ, "ꯍꯩ, ꯀꯅꯥꯅꯣꯅꯦ? ꯑꯩꯗꯤ ꯃꯣꯏꯕꯨ ꯃꯁꯛ ꯈꯪꯗꯦꯗ." ꯃꯥꯂꯥ ꯃꯈꯨꯠꯇ ꯐꯤ ꯑꯃꯨꯟꯕ ꯑꯃ ꯄꯥꯏꯔꯒ ꯄꯤꯁꯛꯀꯤ ꯃꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯣꯏ ꯋꯥꯔꯧꯅꯨꯀꯣ꯫ ꯅꯣꯏ ꯑꯣꯖꯥꯁꯦ ꯍꯟꯗꯛ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯗ ꯃꯤ ꯑꯃꯠꯇ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯣꯏ ꯁꯥꯎꯅꯨꯀꯣ." "ꯏꯅꯝꯃ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯈꯨꯠ パꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯤ꯫ ꯑꯣꯖꯥꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯣꯖꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯑꯃꯨꯛꯇ ꯈꯨꯔꯨꯝꯕ ꯌꯥꯒꯗ꯭ꯔꯥ ꯏꯅꯝꯃ?" "ꯍꯩꯃ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯁꯦ ꯁꯣꯝꯗ ꯆꯪꯂꯛꯂꯒ ꯅꯪ ꯑꯣꯖꯥꯁꯦ ꯈꯨꯔꯨꯝꯖꯔꯣ꯫ ꯕꯥꯖꯤ, ꯁꯦ, ꯑꯉꯥꯡꯅ ꯕꯥꯖꯤꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯤꯌꯦ." ꯑꯩꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯥꯔꯒ ꯍꯔꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯃꯉꯥꯏꯔꯦ ꯃꯣꯏꯅ ꯑꯩꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯩꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯑꯣꯖꯥ ꯀꯝꯗꯧꯔꯤ ꯍꯥꯏꯗꯅ ꯖꯤꯕ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯪꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯕꯥꯖꯤꯌꯥ, ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨꯁꯤ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ." "ꯏꯅꯝꯃ, ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ꯫ ꯑꯗ ꯑꯣꯖꯥꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯆꯪꯂꯨꯔꯁꯤ ꯍꯥꯏꯗꯅ ꯆꯪꯂꯛꯄꯗ ꯑꯣꯖꯥꯒꯤ ꯆꯥꯅꯕ ꯀꯩꯁꯨ ꯂꯩꯔꯛꯄ ꯅꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯖꯥꯅ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯁꯦꯜ ꯈꯔꯁꯤꯅ ꯑꯣꯖꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯕꯤꯌꯨ ꯏꯅꯝꯃ." "ꯍꯥꯏ, ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯅꯣꯏꯅ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯁꯤꯅ ꯌꯥꯔꯦꯗ꯫ ꯏꯅꯝꯃ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯣꯖꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯝꯃ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯒꯦꯀꯣ." ꯃꯥꯂꯥꯅ ꯁꯦꯜꯗꯨ ꯍꯦꯛ ꯂꯧꯁꯤꯟꯕꯒ ꯁꯥꯟꯇꯤꯅ ꯐꯠ ꯆꯪꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ꯫ ꯃꯥꯂꯥ ꯁꯦꯜꯗꯨ ꯐꯠ ꯍꯦꯛꯇ ꯌꯦꯞꯁꯤꯟꯈꯤ꯫ ꯑꯗꯨꯒ, "ꯏꯃꯥ, ꯕꯥꯖꯤꯒꯤ ꯑꯉꯥꯡꯁꯤꯡꯅꯤ, ꯕꯥꯖꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯤ." "ꯑꯣ, ꯕꯦꯝꯃ, ꯏꯕꯨꯡꯉꯣ, ꯅꯣꯏꯗꯤ ꯅꯪ ꯑꯣꯖꯥꯒ ꯎꯅꯔꯕ꯭ꯔꯣ?" "ꯎꯅꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ." ꯃꯥꯂꯥꯅ, "ꯏꯃꯥ, ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯀꯣꯟꯊꯣꯡ ꯐꯥꯎꯕꯗ ꯊꯤꯟꯗꯣꯛꯂꯨꯈꯤꯒꯦ." ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯕꯗ ꯁꯥꯟꯇꯤꯅ, "ꯑꯁ, ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ ꯑꯃꯥꯡꯕꯗ ꯅꯦꯠꯂꯦꯗꯣ ꯍꯦꯛ ꯇꯥꯏꯗ꯫ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯀꯥꯁꯤꯗ ꯁꯪꯗꯅ ꯂꯩꯕꯕꯨ ꯖꯤꯕ ꯄꯥꯟꯕ ꯑꯃ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯍꯨꯠ ꯂꯩꯊꯣꯛꯂꯤꯉꯩꯁꯤꯗ ꯃꯤ ꯂꯥꯛꯇꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛ ꯃꯥꯂꯥꯅ ꯃꯥꯒꯤ ꯐꯤꯁꯤꯗ ꯌꯦꯞꯁꯤꯟꯈꯤꯕ ꯁꯦꯜꯗꯣ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯅꯤ꯫ ꯈꯖꯤꯛꯇꯒꯤ ꯁꯦꯜ ꯅꯠꯇꯦꯀꯣ ꯃꯗꯣ꯫ ꯃꯤꯋꯥ ꯆꯈꯣꯝ ꯑꯃ ꯍꯦꯛ ꯉꯥꯡꯂꯤꯉꯩꯗ ꯁꯦꯟꯖꯥꯎ ꯑꯃ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯗ." ꯃꯥꯂꯥꯅ, "ꯇꯁ, ꯀꯝꯗꯧꯏ ꯁꯤꯅꯤꯗꯅ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯣ꯫ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅ ꯃꯕꯨꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯒꯦꯁꯦ꯫ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯦ
maga thengdanaba haidana ngasai sanglaga leibado laina hek yadadana mabema gi khutta taredana mabuk segdaba mi haise laina su hek yadaba zatnida hai mawa kadai hauzik angang sing aduna piramba seldo thuna piro nangba jigi hidak langthak leina boigi hera ima sel khajik asida mita khamda pirakanuda nahan makhai mina imang sida sel mayam uzakini haiduna pirambado imana noksinaraga lausinkhiba aina aigi saru khairau kaina nongbata haikibraba hai maumingam biya aina lausinba sel aduna layengbagi natro naku asina ngasi phauba sor khap jingba makhai hingba phangjariba ahayo amukta dum pina noke iku layengbagi seldi masa mayamna puthokadabani haidana imana kapsil lausinaraga nacha ningol singda sel puthokalaga iku su layengba natro aduga mina piramba selna imagi khupai sel oinaba PCD yepsili haibasu nabi maina chana khangi haima masiki mosidi aini henjin pa ngamloi dorina masil kan ma mi gon sinnaraga ai khaktani aranba tahau dorisi aduna sausinnaraga ai hekta sanghauragida hai mau mingam biya nari basina kuni mitop nati napuroi basya hek pokliba mapa layeng bagi selbu piba matom tana puthok pangamdabagi ningol yauna mapa layeng ikaisya mina taraga phasabu wari nate ikayune he mauran binangbo kai thokseina angja saino anaba migi maral chabisidi ine moirasu nawalo bidi nomagi numitni santi mapuroi bumuna yengduna pakhoi mapa nangsi siramdai kaidu yaurabani ko asuk samu punsi khongsit asida nanga awa nongai saruk yamina duna lakpan khalluragadi nang mok nungsibase leitene aduga maromdana aigi oihauga doriba tungi punsi asigi khallagadi pakhoi mapa nangsia khara thuna siro kaidobage nang sibagi pot yeng sel duga engona leiba mina piramba sel khara sigana aise ingna signa nungai leiba phangbra amuk ta yenge isagi iranai khara tawhaudrabadi leibana maunupi asina makhoi mapa sibagi poloibada aisu hapsinge soidana hairak tawri poniko aduna makhoi mapa nangsia khara thuna sidaba yadabaniko tanja simaktada mapandagi nupa amagi auba khonjelda ho yum sibu mi leibro haiba mi lae mi la sel pambi mai bema lengsin biro nanai sangai asi pakhol gayam sawi horen sel bayam pirang dong mali asi khalladuna santi harauna thoklakduna ibunga kana hangmano yum sibu isai yoza pisakoi gi yumoi birabra mani bungo imung lamda ga lengsin sido ising yawum ama toirabasu thakko idone bema yaranida aise sebao mathin bilaksabani ha kariya sebao thin bilakpani ba aidi ana bahang bilakpa mi ga malure hai kanagi kari sebao no idone bema surat ki sebao hai lempu manba nang phanjin thombaga talaktringaida yam thuna chalhoro aduga nangi thobudu da sumna tamu oja pisakto sidogi khap jingdana naraga lehore sebao thilakpagi mahutta ana bahang mo oina dum la o haidana hallagane paudum tamuso chalune si kokpira leiba haloira malida han badana thogalon phari aduga hingsa bi mo on khalai khangde aidi mi ki pakho lakpani sora lakera lawira moida piuna biram se bong simudi noigi ko thongsi da thechilabani aidi ana bahang balakpa mi maluraga sebao bi balakpani mihul kasya khangwang hek bang khathali haibanida utin man bi mau ma leibaduna karom da muk litkre mangol ka se pum sai hek se hali haibanida aise sauba yaba mi nati ariamba dai se hek sawli yak da phamgi dai hoima masigi mora sigai basida asida lakta langi dai isanu pa ada mora do da phambada da imung sigi mora pumba loina segai da loirabani asumna nomagi numittasu santi makuta khaw asawbam pairaga indugi potpham tamna laklammi hai indu se isina purakliba asa thak mayam se nangna khara yontho masidagi phanglakpa selduna aikhoi ani tangkhai yenasi haima isia kari noimi sibo othokna yamida nati isibu oza nabado langthoklaga karbar ka toba haurabro hera indu khong hamba pau sangdraba ainabu karai dagi karbar gi wari no
ꯍꯣ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯕ ꯑꯆꯥ ꯑꯊꯛ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯂꯩꯕ ꯏꯃꯨꯡꯁꯨ ꯅꯠꯇꯕꯅꯤꯅ ꯆꯥꯕꯤꯅꯕ ꯂꯩꯇꯗꯅ ꯇꯥ ꯂꯩꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯃꯜ ꯇꯥꯡꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯂꯦꯝꯅ ꯃꯥꯡꯈꯤꯕꯗꯣ ꯄꯥꯝꯃꯨꯏꯗꯅ ꯌꯣꯟꯊꯣꯛꯂꯕꯗꯤ ꯅꯪ ꯑꯣꯖꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯃꯇꯦꯡ ꯈꯔꯗꯁꯨ ꯑꯣꯏꯅꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤꯗ ꯍꯩꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯅꯥꯎ ꯁꯤꯠ ꯅꯥꯟꯅ ꯌꯣꯟꯕꯤꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯠꯅꯕꯤꯔ ꯈꯪꯗ꯭ꯔꯤ ꯏꯆꯦ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯂꯤꯉꯩ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯀꯔꯤ ꯊꯛꯅꯤꯡꯒꯦ ꯍꯥꯏꯕꯗꯤ ꯍꯪꯕꯤꯔꯣꯏ ꯄꯥꯡꯒꯜꯅ ꯁꯣꯟꯖꯤꯜꯂꯕ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗꯅ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯃꯃꯜ ꯇꯥꯡꯂꯕ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝꯁꯦ ꯂꯩꯗꯅ ꯊꯤꯟꯅꯔꯤꯕ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯅꯅꯥꯎꯅꯤꯁꯨ ꯄꯥꯝꯖꯗꯦ ꯑꯩꯅ ꯐꯃꯨꯡꯗ ꯌꯥꯇꯥꯔ ꯃꯇꯝꯗꯒ ꯇꯧꯕꯤꯔꯛꯀꯅꯣ ꯍꯥꯏꯔꯤꯕꯅꯤ ꯏꯆꯥꯁꯤꯡꯗ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯏꯕꯦꯝꯃ ꯃꯣꯏꯅ ꯄꯨꯔꯛꯂꯕꯅꯤꯅ ꯂꯪꯊꯣꯛꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯃꯣꯏꯅ ꯍꯦꯛ ꯄꯨꯔꯛꯂꯒꯅ ꯅꯅꯥꯎꯒꯤ ꯏꯅꯥꯛꯁꯤꯗ ꯍꯦꯛ ꯊꯤꯟꯗꯣꯛꯄꯤꯔꯛꯎ ꯅꯅꯥꯎꯅ ꯀꯣꯛ ꯌꯣꯟꯕꯤꯔꯒ ꯂꯣꯏꯔꯦ ꯂꯥꯏꯔꯕꯅꯤꯅ ꯁꯦꯜꯅ ꯑꯣꯖꯥꯒꯤ ꯁꯤꯃ ꯃꯇꯦꯡ ꯑꯣꯏꯅ ꯍꯥꯏꯗꯅ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯅꯥꯎꯅ ꯉꯝꯕ ꯍꯥꯏꯔꯒꯗꯤ ꯏꯆꯦꯅ ꯄꯨꯔꯛꯄ ꯃꯌꯥꯝꯁꯦ ꯁꯦꯜ ꯑꯣꯟꯊꯣꯛꯄꯤꯕ ꯃꯉꯥꯏꯔꯦ ꯁꯣꯝꯗꯅ ꯃꯥꯂꯥꯅ ꯀꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯍꯅꯨꯕꯤꯗꯨ ꯌꯦꯡꯉꯣꯕ ꯃꯁꯦ ꯑꯩꯅ ꯏꯄꯥꯝꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯊꯝꯖꯤꯟꯕ ꯑꯆꯥꯊꯛ ꯃꯌꯥꯝꯗꯣ ꯃꯥꯅ ꯄꯨꯂꯞ ꯄꯨꯔꯒ ꯌꯣꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤꯗ ꯈꯪꯅꯤꯅ ꯅꯪ ꯃꯁꯤꯗꯩꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯍꯅꯨꯕꯤ ꯃꯥꯅ ꯁꯦꯜꯗ ꯑꯁꯨꯛ ꯌꯥꯝ ꯆꯣꯞꯄꯤꯕꯁꯤꯕꯨ ꯃꯋꯥꯁꯤ ꯆꯤꯔꯒ ꯑꯃꯨꯛ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯅ ꯑꯋꯨꯟꯄꯣꯠ ꯄꯨꯅꯕ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯅꯥꯜꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯃꯤꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯥꯕ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯩꯁꯛꯄ ꯑꯣꯖꯥ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯥꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ ꯑꯁꯨꯝ ꯅꯥꯗꯨꯅ ꯂꯩꯔꯛꯂꯕꯁꯤꯗꯗꯤ ꯀꯅꯥꯝꯇꯁꯨ ꯂꯥꯛꯅꯈꯤꯗ꯭ꯔꯦ ꯁꯥꯟꯇꯤꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤꯕꯣ ꯑꯅꯥꯕ ꯍꯪꯕ ꯃꯤꯒ ꯑꯃꯠꯇ ꯂꯥꯛꯇꯕꯁꯤꯕꯣ ꯑꯩ ꯂꯩꯇꯕ ꯇꯥꯟꯖꯥꯗꯒ ꯂꯥꯛꯄ ꯖꯥꯠꯂ ꯑꯗꯨꯁꯨ ꯂꯥꯛꯇꯦ ꯑꯩꯅ ꯇꯥꯟꯖꯥꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯈꯟꯗꯅ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯂꯣꯟꯅ ꯊꯨꯞꯅ ꯈꯔ ꯄꯥꯏꯖꯔꯝꯕ ꯁꯦꯜꯗꯨꯁꯨ ꯂꯤꯛꯁꯦ ꯁꯥꯅꯤꯡꯃꯟꯗꯅ ꯍꯦꯛ ꯁꯥꯗꯣꯛꯂꯨꯔꯦ ꯈꯨꯠꯁꯤꯗ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯍꯦꯛ ꯂꯩꯇ꯭ꯔꯦꯍꯦ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯏꯟꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯀꯣꯏꯊꯣꯛꯂꯨꯈꯤꯒꯦ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯃꯟꯗꯅ ꯏꯁꯥꯁꯦ ꯀꯣꯛꯐꯥꯏ ꯃꯅꯝꯕꯨ ꯅꯝꯂꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯅꯨꯄꯥ ꯅꯣꯏꯒꯤ ꯅꯃꯥꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯏꯀꯨ ꯑꯁꯤꯅ ꯁꯤꯒꯗꯕꯒꯤ ꯉꯁꯤ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛꯀ ꯁꯥꯔꯒ ꯁꯤꯒꯠꯇꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯅꯔꯝꯗꯣꯏꯅೋ ꯍꯥꯏꯕꯅꯤꯗ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯋꯥꯈꯜ ꯈꯖꯤꯛꯇꯁꯨ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ ꯃꯤꯃꯥꯡꯗ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯐꯖꯗꯦ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯁꯦ ꯃꯧ ꯆꯤꯡꯒꯟꯕ ꯍꯦꯛꯇ ꯇꯥꯍꯟ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤꯗꯣ ꯑꯝꯇ ꯍꯥꯏꯌꯣꯅꯦ ꯅꯨꯄꯥ ꯅꯪꯁꯨ ꯈꯪꯗ꯭ꯔꯦꯗ ꯃꯥꯂꯥ 이마수 소이 낭수 소이 나코이네 목사만네 시다보이 그리 하이도리게 이마도 와 가지 가루레 마도 미상상이 하이드나 레가이 다나보 거이 라웨 또 라우니 낭나 마로라마 나콩메야 시다 nga랑 헥능 아이쇼 아이코이 빠바기 마동 일라가 ꯆꯠꯍꯧꯕꯅ ꯐꯗꯣꯏꯔ ꯈꯪꯗ꯭ꯔꯦꯗ 이마나 거이니가 레오니 칸ꯕꯗ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯕꯖꯥꯠ ꯑꯣ ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯁꯤꯅꯤ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ 하요바 ꯅꯪꯁꯨ ꯄꯥꯕꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯃꯤꯅ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯒ ꯁꯅꯥ ꯈꯨꯗꯣꯛꯄ ꯁꯥꯈ꯭ꯔꯤꯗꯨꯗꯤ ꯑꯩꯁꯤꯕꯨ ꯌꯥꯝ ꯄꯪꯕ ꯅꯨꯄꯥꯗꯧꯅ ꯀꯔꯤꯝ ꯈꯪꯂꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯅꯦ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯀꯣ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤ ꯅꯨꯄꯥ ꯅꯪꯁꯦ ꯑꯣꯛꯆꯥꯛ ꯄꯤꯖꯔꯒ ꯌꯣꯛꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯁꯤꯁꯦ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯈꯪꯂꯦꯗꯅ ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯦꯞꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯦꯞꯁꯤꯟꯍꯧꯒꯗꯧ ꯈꯪꯉꯦꯗꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯄꯨꯛ ꯐꯥꯗꯣꯛꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯛꯇꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯌꯦꯡ ꯏꯆꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯅꯣ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯦ ꯌꯥꯔꯣꯏꯌꯦ ꯇꯥꯛꯑꯁꯨ ꯂꯧꯗꯦꯕ ꯅꯃꯥ ꯐꯠꯇꯕꯤꯁꯤꯒꯤ ꯀꯣꯛ ꯂꯧꯋꯦꯕ ꯅꯨꯄꯥ ꯅꯪꯁꯦ ꯈꯪꯗꯦ 이마ꯒꯤ 와서 따닝데 ꯅꯪꯒꯤ 와서 따닝데 너희 아니네 파니 칸ꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯒ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ 이마ꯁꯨ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯅꯤꯅ ꯄꯪꯕꯗ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯍꯦꯛ ꯈꯪꯍꯧꯗꯦꯗ ꯑꯩꯁꯦ ꯃꯆꯤ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗꯨꯅ ꯁꯤꯡꯂꯤꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯤꯕ ꯃꯥꯅ ꯈꯖꯤꯛꯇꯪ ꯁꯤꯡꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯃꯂꯥꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯁꯤꯗ ꯄꯣꯠ ꯄꯨꯝꯕ ꯈꯨꯗꯨꯝ ꯆꯜꯂꯝꯃꯗꯕꯅꯤ ꯑꯩꯅ ꯐꯖꯅ ꯊꯦꯝꯂꯒ ꯊꯥꯗꯣꯛꯈꯤꯅꯤ
ꯃꯃꯥ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯊꯦꯝꯂꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯄꯗ ꯑꯗꯨꯝ ꯌꯥꯅꯤ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯕ ꯍꯨꯏꯅꯤꯗ ꯍꯨꯏꯅꯦꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯃꯄꯨ ꯅꯤꯡꯕ ꯍꯨꯏ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯕ ꯑꯄꯪꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯌꯦꯠ ꯑꯄꯟ ꯑꯝꯇ ꯂꯩꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯁꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯄꯪꯕ ꯅꯨꯄꯥꯁꯤꯅ ꯃꯐꯔꯦ ꯃꯥꯡꯖꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯕ ꯃꯁꯤꯗꯧꯅ ꯃꯃꯥ ꯄꯨꯛꯆꯞꯐꯤꯁꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯏꯟꯕ ꯃꯁꯤꯗꯅꯤ ꯑꯩꯅ ꯇꯤꯡ ꯁꯣꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯟꯇꯤ ꯁꯅꯥ ꯂꯤꯀꯣꯟ ꯑꯔꯩꯕ ꯃꯈꯩ ꯁꯤꯖꯤꯟꯗꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯂꯥꯛꯂꯝꯃꯤ ꯍꯩꯃ ꯀꯤꯗꯨꯀꯤꯌꯥ ꯀꯨꯏꯔꯦꯗ ꯏꯅꯥꯎꯗꯤ ꯎꯈꯤꯗꯕ ꯅꯪꯗꯤ ꯅꯁꯛꯀꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯏꯋꯥꯅꯤ ꯑꯩꯗꯤ ꯅꯪꯅ ꯁꯨꯝꯅ ꯄꯣꯠꯐꯝ ꯑꯃ ꯐꯝꯃꯤ ꯀꯥꯏꯁꯦ ꯉꯁꯤꯗ ꯈꯪꯉꯤꯃꯤ ꯍꯩꯃ ꯏꯆꯦ ꯀꯔꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯦ ꯏꯆꯥꯁꯤꯡꯁꯨ ꯆꯥꯎꯔꯕꯅꯤꯅ ꯏꯆꯥ ꯀꯣꯝꯂꯦ ꯑꯗꯨꯅ ꯄꯣꯠꯐꯝ ꯃꯆꯥꯁꯤꯃ ꯇꯦꯛ ꯇꯦꯛ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯐꯝꯃꯤꯌꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯈꯣ ꯂꯥꯎꯁꯦ ꯏꯆꯦ ꯕꯣꯔꯥ ꯑꯁꯥꯕ ꯊꯥꯗꯔꯛꯀꯦ ꯉꯥꯏꯈꯣꯅꯦ ꯀꯦꯇꯨꯀꯤ ꯅꯪꯒꯤ ꯅꯆꯥ ꯄꯤꯕ ꯑꯃ ꯌꯥꯎꯕꯗꯨꯗꯤ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯜꯂꯕ꯭ꯔꯣ ꯎꯈꯤꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦꯅꯦ ꯑꯩꯕꯣ ꯏꯆꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯟꯗ꯭ꯔꯤ ꯃꯥꯗꯤ ꯂꯥꯏꯔꯗꯅ ꯃꯆꯦ ꯃꯔꯤꯗꯨꯁꯨ ꯑꯃꯠꯇ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤ ꯃꯆꯦ ꯃꯔꯤ ꯆꯪꯗꯅ ꯃꯧꯄꯥꯗꯣ ꯃꯍꯩ ꯀꯟꯅ ꯇꯝꯍꯜꯂꯤꯌꯦ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡꯗꯨꯅ ꯑꯩꯕꯨꯁꯨ ꯄꯣꯠꯐꯝ ꯐꯝꯕꯁꯦ ꯇꯣꯛꯑꯣ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯆꯩꯕꯗꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔ ꯄꯣꯠꯅꯤꯗ ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯕꯒꯤ ꯄꯣꯠꯐꯝꯁꯦ ꯐꯝꯂꯕꯅꯤ ꯅꯔꯥꯏꯕꯛ ꯐꯩꯗ ꯀꯣꯏꯕꯦꯝꯃ ꯅꯪꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯏꯆꯥ ꯄꯤꯕꯥꯕꯨꯗꯤ ꯏꯆꯥ ꯅꯤꯉꯣꯜꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯅꯤꯡꯕꯁꯦ ꯏꯆꯥ ꯄꯤꯕ ꯄꯨꯎꯗꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯜ ꯆꯪꯕ ꯃꯈꯩ ꯁꯦꯝꯂꯦ ꯃꯇꯨ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞꯃꯛꯅꯤ ꯈꯜꯂꯒ ꯃꯇꯨꯒꯤ ꯐꯅꯦꯛ ꯃꯁꯤ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯅꯈꯤꯅꯤ ꯑꯗꯨꯅ ꯏꯆꯥ ꯅꯤꯉꯣꯜꯕꯨ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯗ ꯏꯆꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯁꯤ ꯑꯍꯣꯡꯕ ꯂꯩꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯗꯣ ꯑꯩꯕꯨ ꯑꯣꯖꯥ ꯄꯤꯁꯛꯇꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯒꯤ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯗꯤ ꯇꯥꯕ ꯀꯨꯏꯔꯦ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯏꯆꯦꯒꯤ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯣꯖꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯏꯆꯦꯗꯤ ꯑꯍꯜ ꯑꯣꯏꯔꯒꯅꯕꯨ ꯍꯦꯟꯅ ꯅꯧꯊꯣꯔꯛꯄꯒꯨꯝ ꯁꯅꯥꯋꯣ ꯂꯨꯄꯥꯋꯣ ꯄꯨꯝꯂꯪꯕꯨ ꯂꯪꯉꯦ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯇꯥꯔꯤꯕ ꯄꯥꯎꯗꯣ ꯆꯨꯝꯃꯤ ꯀꯨꯏꯔꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯄꯤꯁꯛꯇꯣ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯕ ꯏꯆꯦꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗ꯭ꯔ ꯄꯣꯠꯅꯤꯗ ꯍꯩꯃ ꯀꯔꯤꯅꯣꯗ ꯏꯆꯦ ꯑꯣꯖꯥꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯒ ꯏꯆꯦꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯅ ꯎꯏꯗ ꯅꯠꯇꯦ ꯏꯆꯦꯕꯨ ꯀꯔꯝꯕ ꯑꯔꯨ ꯑꯍꯦꯟꯒꯤ ꯊꯕꯛ ꯆꯠꯄꯤꯔꯨꯕꯅꯣ ꯍꯩꯃ ꯀꯦꯇꯨꯀꯤꯌꯥ ꯅꯪ ꯁꯤꯗꯤ ꯀꯣꯛ ꯌꯥꯝ ꯅꯦꯝꯃꯤꯀꯣ ꯏꯆꯦꯁꯦ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯑꯔꯨ ꯑꯍꯦꯟꯒꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯅꯠꯇꯤꯌꯦ ꯅꯪ ꯑꯣꯖꯥ ꯄꯤꯁꯛꯇꯣ ꯊꯥꯏꯅꯗꯒꯤ ꯐꯖꯕꯗ ꯉꯥꯎꯔꯛꯄ ꯃꯤꯁꯛꯅꯤꯗꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯒꯤ ꯍꯧꯅꯕꯤ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯆꯩꯕ ꯉꯥꯡꯕ ꯂꯦꯞꯄ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯆꯦ ꯀꯦꯅꯤ ꯅꯥꯅꯤ ꯈꯪꯗꯦ ꯆꯥꯛꯅꯤꯕꯤ ꯃꯥꯜꯂꯤ ꯑꯩꯅ ꯑꯁꯨꯛ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯗ ꯅꯪꯒꯤ ꯐꯤꯕꯝꯗꯣ ꯎꯔꯒ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯅꯥꯕ ꯐꯥꯎꯍꯜꯂꯦ ꯀꯦꯗꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯆꯩꯕꯗꯒꯤ ꯏꯆꯦ ꯀꯦꯔꯕꯅꯤꯀꯣ ꯍꯩꯃ ꯏꯆꯦ ꯑꯣꯖꯥ ꯄꯤꯁꯛꯇꯣ ꯌꯥꯝꯃꯤꯅꯤꯀꯣ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯉꯥꯎ ꯊꯤꯕꯗꯣ ꯍꯟꯗꯦ ꯇꯧꯔꯝꯅꯤ ꯑꯣꯖꯥꯗꯣ ꯑꯗꯨꯗꯒꯤ ꯇꯨꯀꯤꯌꯥ ꯏꯆꯦ ꯑꯃꯨꯛ ꯌꯧꯔꯒꯦ ꯌꯨꯝꯗ ꯑꯅꯥꯕ ꯂꯩꯍꯧꯕꯅꯤꯅ ꯏꯆꯦ ꯀꯨꯏꯅ ꯂꯩꯊꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯣꯏ ꯏꯆꯦ ꯁꯥꯟꯇꯤ ꯆꯠꯅ ꯇꯁ ꯀꯝꯗꯧꯏ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯤꯡꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯃꯈꯩ ꯁꯤꯖꯤꯜꯂꯒ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯦꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯗꯣ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯦꯗꯅ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯏꯋꯥꯅ ꯁꯦꯜ ꯊꯣꯛꯄ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯆꯥ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯏꯅꯥ ꯑꯁꯤꯗ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯅꯞꯄ ꯐꯪꯂꯛꯄ ꯅꯠꯇꯦ ꯃꯣꯏ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯏꯋꯥꯒꯤ ꯃꯔꯜ ꯃꯊꯨꯝꯁꯦ ꯆꯥꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯏꯆꯥ ꯅꯤꯉꯣꯜꯅ ꯏꯌꯥꯒꯤ ꯄꯤꯕꯥꯅ ꯏꯃꯧꯒꯤ ꯃꯁꯤꯗꯕꯨ ꯏꯁꯥꯒꯤ ꯈꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯍꯟꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯏꯋꯥꯗꯨꯒꯤ ꯈꯜꯂꯨꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯉꯛꯄꯅꯤ ꯁꯥꯟꯇꯤ ꯃꯥꯒꯤ ꯋꯥꯈꯜ
ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯑꯁꯤꯗ ꯃꯤꯇꯥꯗꯨꯅ ꯃꯆꯥ ꯃꯋꯥꯒꯤ ꯊꯣꯏꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯂꯣꯏꯔꯦ, ꯁꯤꯔꯒꯗꯕ ꯃꯄꯣꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯃꯤꯑꯣꯏꯕꯅꯤ꯫ ꯇꯨꯡꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕꯤ ꯃꯅꯦꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯃꯃꯧꯅꯤ꯫ ꯏꯁꯣꯔ ꯃꯥꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯤꯕ꯫ ꯄꯥꯡꯒꯜ ꯃꯥꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯄꯤꯁꯛꯅ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯕ ꯄꯨꯗꯨꯅ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯕꯗꯣ, ꯌꯨꯝ ꯄꯨꯔꯝꯕ ꯃꯤꯁꯛ ꯑꯁꯤꯅ ꯉꯁꯤ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯤꯡ ꯇꯝꯂꯦ ꯈꯟꯗꯨꯅ ꯃꯅꯤ ꯃꯃꯧꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯣꯏ ꯄꯤꯁꯛꯁꯨ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ꯫ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯐꯥꯎꯕ ꯏꯐꯝꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯕꯤꯔꯝꯗꯦꯗꯀꯣ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯅ ꯍꯤꯡꯍꯧ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯃꯄꯥ? ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯋꯥꯁꯦ ꯁꯤꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯥꯅꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯅꯤꯡꯖꯕꯤ ꯅꯨꯄꯤꯒ ꯁꯥꯗꯅ ꯇꯦꯡꯊꯥꯗꯅꯒ ꯀꯞꯄꯗꯅ ꯀꯔꯥꯏꯗꯕꯨ ꯆꯠꯂꯒ ꯇꯝꯂꯨꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯌꯥꯝ ꯃꯥꯟꯅ ꯃꯄꯤꯒꯁꯦ ꯆꯗꯝ ꯇꯥꯕ ꯃꯈꯩ ꯀꯞꯄꯦꯃꯤ꯫ ꯁꯤ ꯌꯧꯔꯗꯤ ꯃꯤꯅ ꯃꯃꯧ ꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯁꯨ ꯍꯦꯛꯇ ꯀꯞꯀꯦꯗꯍꯦ꯫ ꯍꯟꯅꯨꯕꯤ ꯅꯪꯅꯒꯗꯤ ꯍꯦꯟꯕ ꯌꯥꯔꯣꯏ꯫ ꯍꯣ ꯕꯥꯖꯤ, ꯇꯃꯍꯣꯏꯕꯨ ꯊꯔꯣꯏ ꯊꯣꯡꯕ ꯄꯤꯖꯗꯦ ꯍꯥꯏꯗꯅ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯕꯥꯖꯤꯅ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯅꯃꯧꯅ ꯕꯥꯖꯤꯗꯤ ꯁꯣꯜꯂꯕꯅꯤꯅ ꯊꯔꯣꯏ ꯆꯨꯞꯄ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯕꯥꯖꯤꯗ ꯅꯃꯧꯅ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯄꯤꯖꯈꯤꯗꯕꯅꯤ꯫ ꯅꯃꯧꯕꯨ ꯋꯥꯔꯧꯅꯨꯀꯣ ꯕꯥꯖꯤ꯫ ꯍꯣ ꯕꯥꯖꯤ, ꯅꯪꯕꯨ ꯑꯃꯨꯛ ꯍꯜꯂꯛꯈꯨꯋꯣ, ꯅꯃꯧ ꯊꯔꯣꯏ ꯊꯣꯡꯒꯦ꯫ ꯁꯛꯇꯥ ꯊꯤ, ꯅꯥꯀꯨꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕ ꯅꯪꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯀꯨ ꯅꯤꯡꯕꯤꯒ ꯁꯥꯗꯅ ꯈꯪꯅꯤꯡꯗꯅ ꯀꯞꯁꯤꯟꯅꯔꯒ ꯅꯪꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯀꯦꯕ ꯑꯩ꯫ ꯍꯣ ꯃꯈꯣꯏ ꯃꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤ ꯈꯪꯃꯤꯟꯅꯔꯛꯂꯒ ꯄꯥꯡꯒꯜ ꯁꯣꯟꯖꯤꯜꯂꯛꯂꯕ ꯏꯆꯥ ꯏꯁꯨꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯔꯣꯏꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯇꯣꯝꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯁꯨ ꯂꯥꯛꯀꯦ ꯃꯈꯣꯏ ꯃꯄꯥ꯫ ꯅꯃꯧ ꯅꯨꯄꯤ ꯁꯦꯜ ꯌꯦꯠꯄꯤ ꯑꯁꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯃꯈꯣꯏ ꯃꯄꯥ꯫ ꯍꯩꯃ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯍꯅꯨꯕꯤꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯃꯋꯥ ꯁꯤꯕꯒꯤ ꯀꯞꯄꯤꯁꯤ ꯐꯥꯎꯕ ꯆꯨꯝꯅ ꯀꯞꯇ ꯃꯈꯩ ꯑꯩꯒꯁꯨ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ ꯈꯪꯅꯤꯡꯗꯅ ꯑꯗꯨꯗꯤ꯫ ꯍꯣ ꯕꯥꯖꯤ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯕꯥꯖꯤꯅ ꯐꯥꯎꯕ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯏꯅꯦꯝ ꯑꯁꯤ ꯑꯄꯪꯕꯤ ꯅꯃꯧ ꯑꯩꯉꯣꯟꯗ ꯁꯦꯟꯅꯧ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯃꯤ ꯕꯥꯖꯤ? ꯑꯁꯨꯛ ꯏꯔꯥꯡ ꯀꯟꯕꯤ ꯏꯅꯦꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯦꯟꯅꯧ ꯍꯥꯏꯕꯅꯣ ꯕꯥꯖꯤ? ꯀꯔꯤꯅꯣꯗ, ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅ ꯀꯞꯄꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯗꯨ ꯃꯉꯥꯏꯔꯦ꯫ ꯀꯞꯄꯤꯔ ꯈꯨꯂꯪ ꯏꯁꯩ ꯍꯨꯟꯅꯔꯤꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ꯫ ꯑꯩꯒꯤ ꯄꯤ ꯇꯥꯔꯛꯀꯦ ꯇꯧꯔꯝꯕꯗꯨꯁꯨ ꯃꯣꯏꯅꯤꯒꯤ ꯈꯨꯀꯞ ꯑꯁꯤꯗ ꯄꯤꯒ ꯂꯣꯏ ꯌꯥꯡꯒꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯗꯤ ꯃꯤ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯇꯤꯟ ꯈꯤꯇ ꯊꯥꯛꯆꯤꯜꯍꯧꯒꯦ꯫ ꯏꯄꯥ ꯁꯤꯔꯒ ꯀꯞꯄꯗ ꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯗꯦ ꯍꯥꯏꯗꯅ ꯃꯤꯅ ꯋꯥꯔꯤꯅꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯄꯤꯁꯛ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕꯗ ꯂꯥꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯇꯥꯅꯔꯤ ꯁꯥꯟꯇꯤꯅ꯫ ꯏꯆꯥꯁꯥ, ꯏꯃꯥꯗꯤ ꯅꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯦ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤꯀꯣ꯫ ꯅꯄꯥꯗꯣ ꯂꯩꯕꯥꯛꯅ ꯁꯛꯈꯪꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯅꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯅꯄꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯆꯦꯄꯥꯎ ꯄꯤꯔꯒ ꯂꯩ ꯃꯅꯥ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯅꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯠꯍꯟꯕꯗꯣ ꯏꯃꯥꯗꯤ ꯄꯥꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ, ꯏꯃꯥ, ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯈꯟꯅꯕ ꯌꯥꯔꯣꯏꯗ꯫ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯂꯝꯂꯤꯕꯁꯦ ꯕꯥꯖꯤ ꯃꯇꯣꯝꯇꯅꯤ꯫ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯤꯒꯤꯁꯨ ꯌꯥꯅꯕ ꯂꯥꯏꯇꯤꯟꯒꯤꯁꯨ ꯁꯣꯏꯗꯅꯕ ꯄꯤꯛꯅ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯌꯥꯔꯣꯏ, ꯅꯈꯣꯏꯁꯦ ꯁꯤꯈ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ? ꯅꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯁꯤꯔꯤꯕꯁꯤꯕꯨ ꯅꯄꯥ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯄꯥ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗꯗꯤ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯈꯥ ꯆꯤꯛꯇꯨꯅ ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎ ꯆꯪꯗꯅ ꯅꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗ꯭ꯔꯦꯗꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯈꯤꯅꯤꯌꯦ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯄꯣꯛꯂꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯗꯦꯕ ꯀꯔꯃꯕꯨ ꯄꯤꯛꯅ ꯄꯥꯡꯊꯣꯛ ꯐꯥꯎꯅꯕ꯭ꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯄꯥꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯁꯛꯈꯪꯅꯔꯤꯕ ꯃꯤꯁꯛꯅꯤ꯫
ꯃꯈꯣꯏ ꯃꯄꯥ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ ꯃꯈꯣꯏ ꯃꯄꯥꯅ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯅꯌꯥꯗ ꯆꯥꯒꯗꯕ ꯐꯥꯎꯕ ꯄꯤꯖꯗꯨꯅ ꯌꯣꯛꯂꯛꯈꯤꯕ ꯅꯆꯥ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏ ꯃꯄꯥꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯁꯣꯟꯅꯤꯡꯗ꯭ꯔꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯅꯗꯤ ꯃꯈꯣꯏ ꯃꯄꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯃꯈꯣꯏ ꯃꯄꯥ ꯄꯨꯛ ꯐꯕ ꯆꯥꯎꯔꯦꯜꯅ ꯏꯃꯥ ꯅꯆꯥ ꯄꯤꯕ ꯎꯇꯨꯞ ꯃꯥꯟꯕ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯞꯄ ꯌꯥꯔꯣꯏ ꯏꯆꯦꯁꯤꯡꯅ ꯄꯥꯕꯒꯤ ꯁꯣꯔꯥꯠ ꯁꯣꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯅꯆꯥ ꯑꯩꯅ ꯄꯥꯕꯒꯤ ꯁꯣꯔꯥꯠ ꯁꯣꯏꯗꯅ ꯁꯣꯟꯒꯅꯤ ꯅꯆꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯌꯨꯊꯛ ꯁꯦꯜ ꯐꯥꯎꯕ ꯅꯃꯥꯒꯤ ꯐꯤꯖꯤꯗꯒꯤ ꯍꯨꯔꯥꯟꯕ ꯉꯝꯕ ꯅꯪꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯅꯄꯥꯒꯤ ꯁꯣꯔꯥꯠ ꯁꯣꯟꯒꯗꯧꯔꯤꯕ ꯊꯃꯣꯏ ꯀꯥꯏꯔꯤꯉꯩꯁꯤꯗ ꯅꯄꯥ ꯅꯨꯡꯁꯤꯕꯒ ꯁꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯍꯩꯔꯩꯃ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯑꯩꯁꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥꯅ ꯄꯥꯕꯒꯤ ꯁꯣꯔꯥꯠ ꯊꯨꯠ ꯂꯥꯎꯕꯤ ꯑꯃ ꯁꯣꯟꯕꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇꯒ ꯅꯠꯇꯦ ꯄꯥꯕꯒꯤ ꯁꯣꯔꯥꯠꯁꯦ ꯑꯅꯤꯔꯛꯇꯨꯝ ꯁꯣꯟꯕꯤꯒꯦ ꯏꯃꯥꯒꯤꯁꯤ ꯌꯥꯎꯅ ꯁꯦꯜꯒꯤ ꯋꯥꯕꯨ ꯀꯩ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯕꯟꯗꯥꯟ ꯊꯣꯛ ꯊꯝꯃꯒ ꯂꯣꯏ ꯑꯁꯨꯛ ꯂꯩꯕ ꯋꯥꯁꯤꯗ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯤꯁꯦ ꯑꯗꯨꯝ ꯇꯥꯃꯈꯩ ꯋꯥꯅ ꯀꯞꯁꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯥꯕꯒꯤ ꯁꯣꯔꯥꯠꯇ ꯀꯞꯅꯕ ꯄꯤ ꯇꯨꯡꯁꯤꯜꯂꯣꯏꯕ ꯃꯥꯂꯥꯅ ꯀꯩꯅꯣꯗ ꯅꯨꯄꯥ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯁꯣꯔꯥꯠ ꯁꯣꯟꯕꯕꯨ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕ ꯍꯧꯅꯕꯔꯣ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯅꯕ ꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯁꯤꯗ ꯄꯥꯕꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯋꯥꯔꯧꯒꯗꯕꯁꯨ ꯂꯩꯇꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯉꯝꯂꯕ ꯀꯥꯟꯗ ꯕꯥꯖꯤꯒꯤ ꯃꯤꯡꯗ ꯎꯁꯣꯞ ꯑꯃ ꯆꯥꯎꯅ ꯀꯠꯂꯒ ꯂꯣꯏ ꯑꯁꯤꯕ ꯃꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯜꯂꯦ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯝꯖꯔꯤꯍꯦ ꯅꯠꯇꯦ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯌꯣꯜꯂꯒ ꯑꯩꯈꯣꯏꯕꯨ ꯎꯆꯦꯛ ꯎꯌꯥꯗꯧꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯍꯤꯡꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯁꯥꯟꯇꯤꯅ ꯍꯥꯏ ꯃꯧ ꯁꯤꯡꯒꯟꯕꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯉꯔꯥꯡꯗ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯅꯀꯨ ꯑꯁꯤ ꯅꯨꯡꯁꯤꯕ ꯉꯝꯂꯤꯔꯣꯏꯅꯦ ꯑꯗꯨꯅꯕꯨ ꯅꯀꯨꯒꯤ ꯁꯣꯔꯥꯠ ꯑꯁꯤ ꯐꯥꯎꯕ ꯅꯪ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯁꯣꯟꯅꯤꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯍꯥ ꯂꯧꯁꯤꯜꯂꯤꯕ ꯃꯈꯩ ꯍꯔꯥꯎꯕ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯔꯜꯗꯤ ꯁꯤꯀꯤ ꯄꯨꯊꯣꯛꯅꯤꯡꯗꯕ ꯄꯨꯛꯆꯞꯄꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯅ ꯉꯁꯤ ꯂꯩꯕ ꯐꯪꯖꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯑꯁꯤꯕ ꯅꯀꯨꯗꯨꯒꯤ ꯑꯁꯦꯡꯕ ꯃꯔꯜ ꯈꯪꯂꯦꯗꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯣꯔꯥꯠ ꯁꯣꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯜꯂꯕꯁꯨ ꯌꯣꯟꯒꯅꯤ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯧꯔꯤꯒꯦ ꯊꯤꯔꯤꯕ ꯅꯁꯛꯇꯨꯒ ꯆꯥꯅꯝꯅꯕꯨꯛꯁꯨ ꯐꯠꯇꯤꯌꯦ ꯅꯪꯁꯦ ꯍꯦꯔ ꯏꯃꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯣꯏꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤ ꯅꯠꯇꯦ ꯏꯃꯥꯕꯨ ꯀꯌꯥꯝ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯣ ꯅꯋꯥ ꯐꯥꯎꯕ ꯂꯥꯌꯦꯡꯅꯤ ꯈꯪꯗꯃꯈꯩ ꯁꯅꯥ ꯁꯥꯗꯨꯅ ꯁꯤꯕ ꯉꯝꯕꯤ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯕꯥꯖꯤꯗꯣ ꯏꯃꯥꯅ ꯑꯍꯤꯡꯗ ꯃꯣꯟ ꯃꯦꯟꯁꯤꯜꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯄꯣꯠꯌꯦꯡ ꯁꯦꯜ ꯄꯥꯝꯕꯒꯤ ꯏꯃꯥ ꯏꯄꯦꯝꯃ ꯀꯌꯥꯇ ꯉꯝꯂꯤꯕ ꯃꯧꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒꯁꯤ ꯍꯦꯛꯇ ꯁꯪꯍꯥꯠ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ ꯂꯥꯇꯥꯅ ꯑꯁꯤ ꯌꯥꯔꯦ ꯁꯤꯃ ꯃꯧꯋꯥ ꯅꯪꯁꯨ ꯑꯉꯥꯡ ꯅꯪꯅ ꯈꯔ ꯍꯜꯂꯨ ꯌꯨꯝꯁꯤꯗ ꯅꯈꯣꯏ ꯅꯅꯤꯅ ꯃꯧ ꯈꯠꯅꯕ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯅꯠꯇꯦ ꯏꯃꯥ ꯉꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯥꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯒ ꯑꯐꯕꯗꯣ ꯈꯟꯅꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯏꯃꯥꯒ ꯃꯧꯅꯒ ꯑꯁꯨꯝꯅ ꯇꯧꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅ ꯅꯤꯡꯉꯣꯜ ꯂꯩꯈꯣꯏ ꯄꯥꯕꯒꯤ ꯊꯧꯔꯝꯁꯦ ꯋꯥ ꯈꯟꯅꯕ ꯌꯥꯎꯖꯔꯔꯣꯏ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯄꯨ ꯃꯉꯣꯟꯗ ꯀꯠꯆꯔꯨꯕꯅ ꯐꯔꯅꯤ ꯑꯄꯣꯛꯄ ꯏꯄꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯏꯄꯥꯒꯤꯗꯃꯛ ꯏꯃꯥꯅ ꯈꯟꯖꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯅꯤꯡꯉꯣꯜ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯁꯨ ꯁꯤꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯗꯣ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯅ ꯁꯤꯜ ꯂꯥꯡꯂꯤꯅꯤ ꯍꯌꯦꯡ ꯏꯃꯨꯡ ꯑꯁꯤꯅ ꯋꯥꯔꯛꯂ ꯃꯇꯝꯗꯗꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯁꯤꯡꯗꯨꯅ ꯑꯋꯣꯛ ꯑꯄꯥ ꯁꯥꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯏꯔꯥꯜ ꯁꯤꯖꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯗꯒꯤ ꯏꯔꯥꯜ ꯏꯊꯨꯝ ꯄꯨꯊꯣꯛꯇꯨꯅ ꯇꯧꯔꯒꯦ ꯍꯥꯏꯔꯕꯁꯨ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤꯁꯨ ꯏꯅꯦꯝꯏꯀꯨ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯂꯩꯔꯤ ꯅꯤꯡꯉꯣꯜ ꯑꯇꯣꯝꯕꯤ ꯊꯕꯥꯅ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯁꯤꯒꯤ ꯇꯧꯕ ꯌꯥꯕ ꯃꯈꯩꯗꯤ ꯇꯧꯔꯤ ꯏꯄꯥꯝꯒꯤꯗ ꯈꯜꯂꯤ ꯍꯥꯏꯗꯅꯁꯨ ꯏꯅꯦꯝ ꯏꯄꯨꯔꯣꯏꯕꯅ ꯆꯩ ꯊꯥꯡꯕ ꯍꯧꯔꯕꯅꯤ ꯕꯥꯖꯤꯅ ꯃꯇꯝ ꯁꯥꯡꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯂꯥꯏꯌꯦꯡꯕꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯏꯁꯂꯤ ꯂꯥꯎꯅ ꯄꯨꯊꯣꯛꯄꯗ ꯅꯠꯇꯅ ꯏꯃꯨꯡꯁꯤꯒꯤ ꯄꯨꯛꯆꯥꯛ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕꯅꯤ ꯍꯦꯟꯃꯜꯂꯛꯄ ꯑꯁꯤꯗꯗꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯏꯄꯨꯔꯣꯏꯕ ꯐꯥꯎꯕ ꯋꯥ ꯉꯥꯡꯂꯛꯂꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯏꯆꯦ ꯁꯥꯟꯇꯤꯅ ꯑꯣ ꯐꯔꯦ ꯅꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯄꯥꯝꯒꯤ ꯑꯋꯥꯕ ꯎꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯂꯩꯇꯦ ꯄꯤꯕꯥ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯕꯨ ꯍꯦꯛ ꯊꯤꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯍꯟꯅ ꯌꯦꯡꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯁꯥ ꯀꯣꯝꯂꯒ ꯂꯣꯏꯔꯦ ꯁꯤꯇꯅꯤ ꯈꯟꯅꯔꯤꯕ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥ ꯅꯨꯄꯥ ꯐꯠꯇꯕ ꯄꯣꯛꯄ ꯊꯕꯛꯇꯤ ꯃꯅꯥ ꯑꯝꯇ ꯁꯨꯅꯤꯡꯗꯅ ꯃꯇꯨꯅ ꯍꯥꯏꯕꯗꯤ ꯏꯟꯕ
ꯐꯅ ꯂꯟ ꯊꯨꯝ ꯂꯩꯖꯔꯝꯕ ꯏꯃꯨꯡꯅꯤ ꯏꯃꯧ ꯃꯊꯣꯡ ꯆꯥꯗꯕ ꯑꯃ ꯐꯪꯂꯕꯅꯤꯅ ꯏꯃꯨꯡꯁꯤꯗ ꯋꯥꯈꯜ ꯊꯣꯛꯀꯗꯕ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯄꯥꯝꯗꯕꯨ ꯊꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯈꯣꯏꯒꯨꯝꯕ ꯏꯆꯥ ꯅꯤꯉꯣꯜ ꯄꯤꯕ ꯁꯣꯅꯣ ꯁꯨꯕꯤ ꯏꯃꯧꯁꯦ ꯐꯪꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯍꯥꯏꯕ ꯏꯆꯥꯗꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯎꯔꯝꯗꯕꯅ ꯐꯩ ꯃꯥꯂꯥꯗ ꯍꯦꯔꯥ ꯏꯃꯥꯒꯤ ꯋꯥꯗꯣ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨꯗ ꯌꯨꯝꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯅꯔꯜ ꯅꯊꯨꯝ ꯂꯩꯗꯅ ꯏꯄꯥꯝꯗ ꯊꯩꯗꯧꯔꯤꯒꯦ ꯌꯨꯝꯁꯤꯗ ꯅꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯇꯧꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡꯁꯦ ꯑꯩꯁꯨ ꯏꯄꯥꯝꯗ ꯆꯠꯂꯝꯒꯅꯤ ꯁꯤꯔꯣ ꯂꯇꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯏꯃꯥ ꯉꯁꯤ ꯏꯃꯨꯡꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯕꯅꯤꯀꯣ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯆꯥ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯛꯁꯤꯗ ꯄꯨꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯄꯨꯔꯝꯂꯣꯏꯀꯣ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯏꯌꯥꯁꯤꯗ ꯍꯥꯎꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯨꯞꯄ ꯉꯝꯗꯕ ꯃꯈꯩ ꯏꯅꯦꯝꯒꯤ ꯃꯤꯋꯥ ꯃꯤꯆꯩ ꯇꯥꯗꯨꯅ ꯏꯄꯨꯔꯣꯏꯕꯗ ꯃꯤꯅꯝꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧꯁꯤꯅ ꯐꯥꯎꯕ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕꯁꯦ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯄꯥꯝ ꯃꯥꯏꯀꯩ ꯌꯦꯡꯂꯛꯂꯔꯣꯏ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤꯒꯤ ꯅꯤꯉꯣꯜꯅꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯄꯥꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯕ ꯌꯥꯎꯖꯔꯔꯣꯏ ꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯃꯆꯥ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯞꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯇꯥ ꯑꯃꯗꯤ ꯊꯕꯥ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈ꯭ꯔꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯁꯨ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯕꯤꯗ꯭ꯔꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯤ ꯁꯥꯟꯇꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯍꯤꯡꯂꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯣꯔꯥꯠ ꯁꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯂꯤ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯄꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟꯗꯣꯏ ꯀꯥꯕꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯁꯤꯜ ꯂꯥꯡꯏ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯆꯦꯄꯥꯎꯗꯣ ꯃꯤ ꯑꯃꯠꯇ ꯆꯤꯊ ꯅꯥꯟꯊꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯏꯔꯤꯕꯗꯣ ꯏꯃꯥ ꯏꯁꯤꯡ ꯁꯤꯡꯅꯩ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯗꯕꯅꯤ ꯅꯪꯅ ꯁꯣꯏꯗ꯭ꯔꯤꯕ ꯊꯕꯛ ꯍꯩꯕꯕꯨ ꯃꯣꯔꯥꯗ ꯐꯝꯕꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯌꯦꯡꯉꯨ ꯀꯅꯥ ꯆꯤꯊ ꯅꯥꯟꯊꯕ ꯍꯥꯏꯗꯅ ꯃꯤꯃꯥꯡꯗ ꯆꯨꯞꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯅ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯤ ꯆꯤꯊꯍꯟꯕ ꯌꯥꯗꯦꯀꯣ ꯆꯪꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯄꯤꯔꯛꯄ ꯄꯣꯌꯦꯡ ꯁꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯒꯠꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯕꯩꯃ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯅꯦ ꯍꯣꯏ ꯍꯥꯏꯔꯒ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯝꯕꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯅꯨꯀꯣ ꯅꯇꯨ ꯁꯨꯅꯤꯡꯗꯕꯤꯗꯨꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯈꯤꯇ ꯄꯥꯡꯁꯤꯜꯂꯨ ꯍꯥꯏꯌꯨ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯂꯨꯒꯦ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯆꯠꯈꯤꯕꯒ ꯃꯥꯂꯥ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯇꯩ ꯆꯤꯊꯔꯁꯨ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯒꯤ ꯃꯤꯗꯤ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗ ꯄꯣꯄꯥꯡꯄꯤꯒꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯀꯩꯅꯣ ꯃꯥꯂꯥ ꯁꯣꯔꯥꯠꯇꯤ ꯏꯃꯥꯅ ꯁꯣꯟꯕꯅꯤ ꯑꯗꯨꯅ ꯄꯣꯌꯦꯡꯁꯤ ꯏꯃꯥꯅ ꯐꯪꯐꯝ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯄꯣꯌꯦꯡ ꯐꯪꯁꯤ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯃ ꯀꯥꯏꯊꯣꯔꯛꯂꯒ ꯄꯣꯠꯆꯩ ꯂꯩꯕꯗ ꯍꯥꯞꯆꯤꯟꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯊꯣꯛ ꯄꯪꯉꯤ ꯅꯨꯄꯥ ꯅꯪꯁꯤ ꯆꯔꯨ ꯆꯥꯔꯒ ꯆꯥꯎꯔꯛꯄ꯭ꯔꯣ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯄꯤꯕꯥꯁꯦ ꯃꯇꯣꯝꯇ ꯅꯪꯅ ꯇꯣꯝꯇ ꯈꯪꯉꯤꯗꯅ ꯏꯃꯥꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯗꯕ ꯑꯝꯇ ꯅꯠꯇꯦ ꯈꯪꯕꯒꯤꯅꯤ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯔꯒ ꯕꯥꯖꯤꯒꯤ ꯁꯣꯔꯥꯠ ꯁꯣꯜꯍꯜꯂꯤꯕꯁꯤ ꯃꯁꯤꯗ ꯇꯧꯅꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯕꯗꯣ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯣꯌꯦꯡ ꯁꯦꯜꯗꯤ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯌꯥꯗꯦ ꯏꯃꯥꯅ ꯍꯤꯡꯗꯅ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ ꯂꯧꯁꯤꯜꯂꯨꯔꯤꯕ ꯄꯣꯌꯦꯡ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯍꯟꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯈꯪꯂꯦꯗꯅ ꯆꯨꯝꯃꯤꯅꯤ ꯅꯨꯄꯤ ꯅꯪꯁꯦ ꯅꯆꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯑꯁꯦꯡꯕ ꯆꯨꯝꯕ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯉꯤ ꯅꯨꯄꯤ ꯑꯁꯨꯝꯅ ꯄꯤꯁꯛꯀꯤ ꯁꯣꯔꯥꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯤ ꯀꯔꯤꯅꯣꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏꯗ ꯑꯩꯕꯨ ꯑꯩꯅ ꯁꯤꯟꯖꯤꯜꯂꯨꯔꯤꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯤꯒ ꯃꯤꯁꯤ ꯏꯔꯥꯛ ꯂꯥꯛꯇꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯍꯩ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯅꯪꯕꯨ ꯆꯦꯄꯥꯎ ꯄꯤꯕ ꯆꯠꯄꯗ ꯃꯤꯒ ꯆꯤꯊ ꯅꯥꯟꯊꯔꯝꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯑꯃꯠꯇ ꯆꯤꯊꯔꯝꯗꯦꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯤ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯅꯄꯥꯒꯤ ꯁꯪꯒ ꯈꯨꯆꯥꯎꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯁꯨꯃꯥꯡꯁꯦ ꯃꯤꯅ ꯆꯟꯕꯒꯤ ꯋꯥꯗꯤ ꯂꯩꯇꯕꯅꯤꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯕ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯃꯟꯗꯅ ꯃꯌꯨꯝ ꯆꯪꯗꯅ ꯂꯩꯔꯕꯗꯤ ꯑꯃꯠꯇ ꯅꯪꯉꯔꯣꯏ ꯁꯣꯔꯥꯠ ꯂꯣꯏꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡꯆꯩꯗ ꯆꯦꯄꯥꯎꯗꯣ ꯅꯆꯥꯅ ꯁꯠ ꯊꯦꯠꯆꯜꯂꯝꯕꯅꯤ ꯍꯥ ꯀꯔꯤ ꯆꯦꯄꯥꯎꯗꯣ ꯀꯣꯟꯊꯣꯡꯆꯩꯗ ꯊꯦꯠꯆꯜꯂꯝꯃꯦꯕ ꯑꯗꯨꯅꯅꯤꯗꯅ ꯃꯤ ꯂꯥꯛꯅꯗ꯭ꯔꯤꯁꯤꯗꯤ ꯃꯣꯔꯥꯗ ꯐꯝꯕ ꯅꯪꯅ ꯅꯃꯥꯏꯒꯤ ꯑꯁꯥ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯝꯗꯧꯕ ꯆꯪꯈ꯭ꯔꯤꯕ ꯁꯦꯟꯖꯥꯝꯁꯤꯒ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯏꯃꯥꯒꯤ ꯁꯧꯔꯦꯜ
Ima isase kainom tawre jing laure karino kokse tangkhai tarabra hoima Ima si ima kaidorage mayam somdongta ima si kainam tawkre asumna Santi ngihakti wakhal mangna leiri nupi amana hai bema mala namasi pathwai nungai tabagi kappa henmandana masase wadana tawribani ngayak ningthina pothajara sanu nangdi mapan leiruru thawbuni na namasi aikoi yengsinbirage asumna Santi na wakhal mangna leirabada mala magi ningzaba haidu hek thungjari poyeng sil pumba makhuda tarido laklama mi makhaisu mahai hanakre thaba amadi latadi numidangi thoram amasu leiribanina lehore Santi mamitu khangpang panglatlaga hai mawa nangbu tabro kaino ima miron tarakpa ka koiloi ta lauribasibo kadai poyeng sildi kadai no sildu thuna puthoro karino daima nasa phawba ningthina men tadri sil han hangjilei horen tapning na khanaba yabasida karigi tapning na khanabano migi pigadabagi ngaidura leiraba sil ngaktani silda hana umta thuna puthora oimi malasu manemda sil kharadi pidaba yaroi khangbana sil khara puthoraktuna pirami is karino sidi hai mawa nangna sil kaya ye phawraga ye pasandaba silno nangna aingoda pithoraklibasya ulai parei tawba yaroi yam thuna sil singdo loina puthora uksalo migi pigadaba sil yam lairiko mala mapukningda khalli asidi sin khara khumautrabadi mane henjilakpa tare hera ima asibagi maral sabigadaba nupido nabi maidi nati nahana sithokani karmasya pikna pangthokse haiba natro imana asauram kadana pangthokle midi amata sulakpidi lang iba miduga tariba silduga amukta khalaga yengbiyu khanthabiyu ongta khusau thadana taptana tawsillaga arembada sangoi sima pik thana lemliba sathak mayamse Santi sangoi aduda yengduna onthok suyam lemkhreda tawrisia khamdawni aidi sangkhriba sil yamaduga tariba sil sidi aigi kaithoki blik adugi mamal phawba yaude as sura nonganbaga pige haiduna pusiluba migi sil sina kamdawba asi khaladuna Santi tapna imoi bema imasi matha yam sare migi silna khwang koiba tare poyeng sil sibu asi khakta tabrane nangbo hoi haibani manangbo mi laktabagi mihun thahun chengkhatana ima phawan thariba natro chumdi sumeko nangna harise phare asiba migi maral huran se chahi phade hainabani ko aingoda kadi hari masadi su yengdana asumna asaw aram karubi Santi mana sinja langjaruba pumba aremba taduna tokte masini kanadabada hazau langluba ahen masel pamlubugi mahi karama loikrabada Santi mana lausiluba migi sel singdu piyu haiduna mahi laknari haima tahada kunjo si amuk lai aina tawrise haimawa asida hanungba ma laklibasina ai hanglaklabadi leite hayuko ngamora ima leite hairaga mina tina chairambado taba ngamjadi imabu sel puba yam haikibadai ngamna ba adum khumbiyu kaino hoi khumge isai tom ta ni kaino khumge khoidi iwani na tawribudusu minu khang oina hek oidana chahi supama kumlaina naraga maral mathum chuppa loiraga hek sikhida ahayo masa ge soibe su udana mi ge soibaga su hairi ikudo phakraba ikudi hazau langbi mana natro asi yonei mungsigi pibam sokhalibasia aibu makhoi mungse sel thoba sangki sirani aina lakpa khudingi masigi mani mose chiknadana hekta leiram masidi aina oiraroi aigi nupido oina hekta tharaktrabadi aigi seldo soidana hatkiba tare asumna Santi amadagi mupuraga amada muksing amadagi mupu asum tawbana migi selna khwang koire tanjasida ikhang khanghaudana zawrilsu yu thakpa heman khibana masakana ngamsilaktre haujiki Santi gi imung wabana kham thengre makhoina hairubada piraknaba misu leitrabada kaida tai yum ingkol yonbada tare yolhaudaba ingkol masi mada pakhal masa ama khanduna punsi lele Santi masagi oiramba yum aduda tungsini yengduna aise mama ama oibada nupi amani haibada matik yamna sadaba haibadu oireko aina tumgi wakhal khasiktang oirabasu khantharamlabadi yum masigi makhada
ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯈꯔꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯁꯔꯨꯛ ꯐꯪꯗ꯭ꯔꯦꯀꯣ꯫ ꯃꯂꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯅꯆꯥꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯆꯥꯛ ꯀꯌꯥꯝ ꯆꯥꯏ ꯏꯃꯥꯕꯨ ꯀꯔꯤ ꯌꯦꯡꯂꯝꯃꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯆꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯊꯣꯛꯂꯁꯤꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯏꯃꯥꯒ ꯑꯩꯒꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯗꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯨ ꯈꯛ ꯎꯔꯨꯕꯅ ꯅꯨꯡꯁꯤꯕ ꯌꯨꯝꯁꯤꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯖꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯥꯡ ꯇꯥꯛꯄ ꯂꯣꯏꯔꯒ ꯏꯃꯥꯁꯦ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯤ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯩꯁꯦ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯤꯕꯅꯣ ꯌꯦꯡꯉꯨ ꯉꯁꯤ ꯅꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯇꯨꯅ ꯂꯦꯟꯅꯕ ꯂꯝꯕꯤꯁꯦ ꯏꯈꯨꯠꯃꯛꯅ ꯁꯦꯝꯈꯤꯕꯅꯤ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯄꯨꯔꯝꯕ ꯊꯧꯗꯥꯡ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯂꯥꯏꯅ ꯍꯦꯛꯇ ꯄꯨꯕ ꯉꯝꯂꯅꯤ ꯈꯜꯂꯨꯕ ꯏꯔꯟ ꯂꯩꯇꯅ ꯁꯪꯒꯣꯝ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯏꯐꯝꯗ ꯊꯣꯛꯂꯕꯅꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯇꯥꯁꯦꯟ ꯈꯣꯝꯖꯤꯟꯅ ꯏꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯑꯄꯪꯕꯤ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯦ ꯏꯃꯥ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯏꯃꯥ ꯈꯛꯅ ꯑꯣꯏꯍꯟꯕ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯅꯃꯧꯁꯨ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯁꯥ ꯀꯣꯝꯂꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯦꯡꯂꯨꯗ ꯊꯥꯡꯈꯤꯕ ꯅꯃꯧꯒꯤ ꯈꯣꯡꯊꯥꯡꯅ ꯉꯁꯤ ꯏꯃꯨꯡꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯦꯀꯣ ꯏꯀꯨ ꯑꯗꯨꯅ ꯁꯦꯝꯒꯠꯆꯔꯝꯕ ꯄꯨꯝꯕꯁꯨ ꯃꯥꯡꯈ꯭ꯔꯦ ꯋꯥꯈꯜ ꯊꯦꯟꯕꯤ ꯏꯅꯤ ꯏꯃꯧꯒꯤꯗꯃꯛꯇ ꯏꯅꯝꯃꯁꯤꯡꯅ ꯀꯌꯥꯗ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯈꯤ ꯃꯁꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯈꯤꯗꯦ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯅꯤ ꯏꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯌꯥꯔꯤꯁꯦ ꯍꯧꯈ꯭ꯔꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛ ꯏꯃꯥꯗꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯦ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯣ ꯆꯨꯝꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯌꯨ ꯏꯃꯧꯗꯤ ꯑꯩꯒꯨꯝꯕ ꯇꯨꯡꯒꯤ ꯈꯟꯗꯕꯤ ꯃꯅꯦꯝ ꯑꯣꯏꯒꯅꯤ ꯏꯅꯤ ꯏꯃꯧꯒꯤ ꯑꯋꯥꯕ ꯏꯇꯧꯁꯤꯕꯨ ꯎꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯁꯟ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯊꯤꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯀꯣꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯇꯨꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯁꯅꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ